ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪꯒꯤ ꯆꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛ ꯀꯧꯕꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥ ꯀꯧꯕ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯃꯁꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯨꯅ ꯂꯩꯖꯕ ꯅꯨꯄꯤꯅꯤ꯫ ꯈꯔ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯁꯥꯈꯤ ꯑꯐꯪ ꯑꯐꯪꯕ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯊꯥꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯃꯛ ꯂꯩꯁꯥ ꯄꯥꯈꯪ ꯍꯥꯏꯕꯗꯨ ꯐꯥꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯅ ꯃꯔꯛ ꯃꯔꯛꯇ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯏ, ꯑꯗꯨꯒ ꯂꯣꯌꯥꯁꯨ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯂꯣꯌꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯁꯟ ꯁꯦꯟꯕ ꯆꯠꯂꯝꯃꯤ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯃꯃꯥꯗ ꯄꯤꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯃꯦꯟꯅꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄꯥꯃꯛ ꯂꯩꯀꯥꯏ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯥꯈꯤ ꯂꯧꯗ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯥꯔꯤꯛꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥꯅ, "ꯏꯆꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯁꯦ? ꯑꯁ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯁꯦꯜꯗꯤ ꯂꯣꯏ ꯊꯥꯗꯣꯔꯅꯤ, ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ?" "ꯂꯣꯌꯥ, ꯏꯆꯦ ꯅꯪꯅꯕ ꯑꯗꯨꯝ ꯇꯧꯒꯦ." "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯪꯅꯤ?" "ꯑꯁ, ꯉꯁꯥꯏ ꯊꯣꯡꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤ, ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯇꯧꯔꯅꯤꯕꯁꯦ꯫ ꯅꯍꯥꯟꯁꯨ ꯃꯥꯃ ꯇꯣꯃꯥꯜꯅ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯗꯣ ꯅꯪ ꯇꯥꯔꯤ ꯅꯠꯇ꯭ꯔꯕ?" "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ꯫ ꯏꯆꯦꯅ ꯅꯪꯒꯅꯤ ꯍꯥꯏꯗꯅ ꯅꯪꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧ." "ꯑꯩꯗꯤ ꯉꯁꯥꯏ ꯂꯣꯏꯔꯕꯁꯦ, ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ, ꯑꯗꯨꯒ ꯆꯥꯛꯇꯤ ꯂꯣꯏꯁꯨ ꯂꯣꯏꯔꯝꯗꯦ." ꯊꯥꯔꯤꯛ ꯅꯪꯅꯕ ꯍꯥꯏꯗꯅ ꯍꯣꯕꯦ ꯍꯣꯕꯦ ꯍꯣꯠꯅꯖꯩ꯫ "ꯁꯦ ꯑꯗꯨꯝ ꯉꯥꯡꯗ ꯂꯩꯇ꯭ꯔꯁꯨꯅꯦ, ꯂꯣꯏꯔꯁꯦ, ꯆꯥꯔꯨ ꯂꯥꯛꯑꯣꯁꯦ꯫ ꯅꯪ ꯍꯥꯟꯅ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ, ꯑꯩꯗꯤ ꯍꯣꯔꯦꯟ ꯏꯃꯥ ꯀꯔꯛꯂꯒ ꯆꯥꯔꯒꯦ." ꯂꯣꯌꯥ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ "ꯏꯆꯦ, ꯑꯩꯅ ꯄꯨꯅꯕꯗꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯨꯀꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯝꯃꯛꯀꯅꯤꯕ." "ꯍꯣꯏꯅꯦ, ꯏꯆꯦꯅ ꯈꯪꯅ ꯍꯥꯞꯀꯅꯤ꯫ ꯉꯥꯡꯉꯅꯨ, ꯆꯥꯅꯕ ꯇꯧ, ꯊꯦꯡꯉꯦ ꯍꯥꯏꯔꯤꯗꯣ." ꯂꯣꯌꯥ ꯈꯔ ꯆꯥꯔꯒ ꯇꯣꯛꯈ꯭ꯔꯦ꯫ "ꯀꯔꯤ ꯏꯆꯦ, ꯑꯩꯅ ꯄꯨꯅꯕꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯆꯠꯂꯒꯦ." "ꯍꯩꯃꯥ, ꯇꯣꯛꯂꯕ꯭ꯔꯣ? ꯅꯕꯨꯛ ꯊꯟꯅ ꯐꯖꯅ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯤꯅꯦ ꯍꯥꯏꯗꯅ ꯌꯦꯟꯅ ꯈꯣꯠꯄꯗꯧꯅ ꯇꯧꯏꯗꯨꯕꯣ?" "ꯌꯥꯔꯦ ꯏꯆꯦ, ꯑꯗꯨꯝ ꯉꯥꯡꯗ ꯂꯩꯌꯨ, ꯀꯔꯥꯏꯅ ꯄꯤꯔꯛꯑꯣ." ꯂꯣꯌꯥ ꯃꯆꯦꯅ ꯌꯣꯝꯂꯤꯕ ꯆꯥꯛꯇꯨ ꯇꯥ ꯄꯥꯏꯔꯒ ꯁꯥꯖꯩꯗꯨꯒ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯅ ꯂꯥꯎꯔꯒ, "ꯍꯦ, ꯆꯤꯡꯗ ꯀꯥꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯦꯡꯂꯒ ꯀꯥꯎꯀꯣ, ꯅꯪꯒꯤ ꯍꯧꯅꯕꯤ ꯍꯣꯕꯦ ꯍꯣꯕꯦꯗꯣ ꯇꯧꯒꯅꯨꯀꯣ." ꯇꯞꯅ ꯇꯧꯔꯤꯁꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯐꯤꯕꯝꯅꯒ ꯈꯔ ꯁꯨꯝ ꯌꯥꯡꯒꯪꯕ ꯃꯥꯟꯕꯅꯤ, ꯇꯞꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯆꯦꯟ ꯆꯦꯟꯅ ꯆꯠꯂꯤꯁꯤꯕꯣ꯫ ꯂꯣꯌꯥꯅ ꯁꯣꯟꯖꯩ꯫ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯉꯥꯡꯗ ꯂꯩꯔꯗꯣꯏꯅꯤ, ꯉꯥꯡꯃꯟꯗꯅ ꯃꯆꯤꯟꯁꯦ ꯈꯨꯡꯁꯨ ꯃꯥꯜꯂꯕꯅꯤ꯫ ꯅꯪ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ, ꯑꯩ ꯆꯠꯂꯦꯀꯣ." ꯂꯣꯌꯥ ꯆꯤꯡꯗꯨꯗ ꯃꯇꯣꯝꯇ ꯁꯟ ꯃꯌꯥꯝꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ "ꯍꯩ ꯑꯃꯨꯕꯤ, ꯉꯥꯡꯕ, ꯀꯥꯏꯗꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁ, ꯅꯣꯏꯕꯨ ꯂꯣꯛ ꯑꯗꯣꯝꯗ ꯀꯨꯝꯈꯤꯅꯨ ꯍꯥꯏꯕꯅꯤ, ꯀꯥꯈꯠꯂꯧꯅꯦ꯫ ꯍꯩꯃꯥ, ꯁꯨꯝ ꯀꯨꯝꯈ꯭ꯔꯦ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ." ꯑꯁꯨꯝꯅ ꯁꯟ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯈꯔ ꯈꯨꯕ ꯂꯣꯛꯂꯣꯝꯗ ꯀꯨꯝꯈꯤꯕꯗꯨꯗ ꯂꯣꯌꯥꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯣꯛꯆꯞꯇꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒ ꯊꯪꯅꯕꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯂꯣꯌꯥ ꯂꯥꯛꯄꯗꯨ ꯃꯣꯏꯅ ꯎꯏ꯫ ꯑꯇꯣꯝꯕꯤꯅ, "ꯏꯆꯦ, ꯌꯦꯡꯉꯨꯅꯦ, ꯑꯥꯗ ꯇꯝꯕ ꯑꯃ ꯂꯥꯛꯏꯁꯦ ꯌꯦꯡꯉꯣ, ꯃꯁꯛ ꯃꯇꯧ ꯐꯅ ꯐꯖꯕꯒꯨꯝ ꯇꯧꯏ, ꯁꯕꯥꯟ ꯃꯨꯔꯇꯤꯁꯨ ꯆꯨꯡꯐꯤꯔꯟ ꯆꯥꯅ ꯎꯏ, ꯃꯁꯤ ꯐꯥꯔꯒ ꯋꯥꯔꯤ ꯁꯥꯁꯤꯔꯥ?" "ꯀꯗꯥꯏ? ꯑꯣ, ꯑꯥꯗꯒꯤꯁꯤꯔꯣ? ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯖꯥꯠꯅꯣ? ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝꯁꯤ ꯂꯩꯔꯤꯁꯦ ꯅꯣꯡꯃꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯝꯇ ꯎꯗꯦ, ꯑꯗꯨꯒ ꯉꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯅꯣ ꯁꯤꯅ? ꯏꯆꯦ, ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ. ꯑꯁ, ꯃꯁꯛꯁꯤꯗꯤ ꯋꯥ! ꯏꯆꯦ, ꯑꯁ, ꯑꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ, ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ. ꯃꯁꯛꯁꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ." "ꯍꯦ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯂꯕ꯭ꯔꯥ? ꯅꯨꯄꯥ ꯐꯖꯕ ꯑꯝꯇ ꯎꯕ ꯌꯥꯗꯦ, ꯅꯪꯅ ꯅꯪꯒꯤ ꯑꯣꯏꯔꯒꯦ ꯍꯦꯛꯇ ꯍꯥꯏ. ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦ, ꯅꯪ ꯇꯣꯛꯑꯣ." "ꯌꯥꯔꯣꯏ, ꯏꯁ, ꯑꯩꯅ ꯍꯥꯟꯅ ꯈꯟꯈ꯭ꯔꯕꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯏꯆꯦ. ꯑꯗꯣ ꯏꯕꯥꯅꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯁꯣꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯒ ꯁꯤꯡꯆꯟꯕꯤ ꯁꯥꯔꯒ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ, ꯑꯩꯗꯤ ꯆꯠꯂꯦ." "ꯍꯥꯌꯨꯝ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯁꯤꯡ ꯆꯟꯕ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯗꯨ ꯂꯣꯌꯥꯅ ꯎꯔꯦ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯩꯅꯣ, ꯉꯝꯂꯕ ꯂꯣꯛꯆꯞꯁꯤꯗ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯅꯤꯈꯛ ꯁꯤꯡ ꯆꯜꯂꯤꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯗꯨꯝ ꯐꯔꯦ, ꯃꯣꯏ ꯑꯅꯤꯗ ꯑꯃꯨꯛꯇ ꯊꯠꯂꯣ ꯍꯥꯏꯔꯒꯦ." ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯂꯥꯎꯔꯛꯏ꯫ "ꯑꯣ, ꯏꯆꯦꯔ ꯏꯆꯜꯂ, ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯣꯏꯗꯣꯏꯔꯣ? ꯁꯟ ꯑꯅꯤꯈꯛ ꯀꯨꯝꯈ꯭ꯔꯤꯕꯗꯣ ꯑꯃꯨꯛꯇ ꯊꯠꯄꯤꯔꯛꯎꯕ." ꯑꯅꯤꯗꯨ ꯈꯨꯝꯗꯦ, ꯃꯃꯥꯏ ꯐꯥꯎꯕ ꯂꯩꯊꯣꯔꯛꯇꯦ꯫ ꯀꯩꯅꯣꯅꯦ,
ꯑꯩꯅ ꯁꯨꯛ ꯀꯟꯅ ꯂꯥꯎꯔꯤꯁꯤ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯟꯅꯐꯥꯎ ꯌꯦꯡꯉꯛꯇꯦ ꯁꯟꯁꯤꯁꯨ ꯃꯣꯏꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯁꯟ ꯑꯅꯤꯁꯤ ꯍꯦꯛ ꯁꯦꯟꯅꯕꯗ ꯑꯩꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏ ꯍꯦꯛꯇ ꯆꯪꯂꯒꯦ ꯑꯁꯨꯝꯅ ꯂꯣꯌꯥ ꯆꯪꯂꯛꯏ ꯃꯥꯅ ꯍꯦꯛ ꯌꯧꯕꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯩ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯏ ꯐꯖꯈ꯭ꯔꯕ ꯃꯁꯛ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯂꯣꯌꯥ ꯃꯃꯤꯠ ꯀꯨꯞꯊꯒ ꯌꯦꯡꯉꯤ ꯂꯣꯌꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯤन ꯃꯅꯥꯎꯗꯨ ꯅꯣꯛꯂꯒ ꯑꯩꯃ ꯀꯩꯅꯣ ꯏꯕꯣ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯅꯠꯇꯦ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯕ꯭ꯔꯣ ꯍꯣꯏꯅꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤꯕꯨ ꯀꯩꯅꯣꯅꯦ ꯆꯥꯗꯨꯒ ꯌꯦꯡꯉꯤꯁꯤꯕꯣ ꯍꯣꯏ ꯏꯕꯣ ꯍꯣꯏ ꯁꯤꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯣ ꯂꯣꯌꯥ ꯁꯟ ꯇꯥꯟꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯃꯃꯤꯠ ꯀꯨꯞꯊꯒ ꯌꯦꯡꯉꯤ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯁ꯭ꯋꯥ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯄꯗꯨ ꯎꯔꯒ ꯃꯣꯏ ꯑꯅꯤ ꯀꯟꯅ ꯅꯣꯛꯏ ꯂꯣꯌꯥꯅ ꯈꯜꯂꯤ ꯀꯩꯅꯣ ꯑꯅꯤꯁꯤꯕꯨ ꯂꯥꯏꯔ ꯃꯤꯔ ꯀꯩꯅꯣ ꯑꯁꯨꯛ ꯐꯖꯕꯁꯤꯕꯣ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯑꯅꯤꯁꯤꯅ ꯀꯔꯤꯒꯤ ꯉꯝꯈ꯭ꯔꯕ ꯂꯣꯛꯆꯞꯁꯤꯗ ꯁꯤꯡ ꯆꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯁꯛꯍꯦꯟꯕ ꯏꯕꯨꯡ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯗꯨꯒ ꯏꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯎꯔꯒ ꯃꯃꯤꯠ ꯀꯨꯞꯊꯒ ꯌꯦꯡꯂꯤꯗꯨꯅ ꯀꯔꯤꯒꯤ ꯅꯣꯏꯕꯨ ꯃꯤꯔꯣ ꯂꯥꯏ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯅꯁꯛꯅꯤꯅ ꯇꯧꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯗꯨꯛ ꯐꯖꯕꯤ ꯅꯣꯏꯅ ꯀꯔꯤꯒꯤ ꯂꯣꯛꯆꯞꯁꯤꯗ ꯁꯤꯡ ꯆꯜꯂꯤꯕ ꯀꯩꯅꯣ ꯏꯕꯨꯡ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔ ꯀꯥꯏꯅ ꯂꯥꯏ ꯑꯣꯏꯔꯒꯕꯨ ꯁꯤꯡ ꯆꯟꯒꯗ꯭ꯔꯣ ꯏꯕꯨꯡꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦꯅꯦ ꯅꯁꯛꯇꯨꯅ ꯂꯥꯏ ꯃꯆꯥ ꯐꯖꯔꯗꯅ ꯆꯥꯕꯗꯨꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯍꯥꯏꯅꯩ ꯑꯩꯈꯣꯏꯕꯨ ꯆꯥꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯕꯨ ꯃꯤꯁꯨ ꯆꯥꯕ꯭ꯔꯣ ꯀꯤꯕꯨ ꯀꯤꯔꯤꯗ ꯑꯩꯈꯣꯏꯗꯤ ꯃꯤ ꯆꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯁꯛꯁꯤꯡꯗꯣ ꯐꯖꯃꯟꯕꯒꯤ ꯍꯥꯏꯕꯅꯤꯗ ꯃꯤꯅ ꯃꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯕꯨ ꯀꯩꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯥꯏꯗꯒꯤꯅꯣ ꯉꯁꯤꯗ ꯊꯦꯡꯅꯔꯒ ꯍꯦꯛꯇ ꯃꯤꯡ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯣꯏ ꯏꯕꯨꯡꯒꯤ ꯍꯥꯟꯅ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯟꯅ ꯍꯪꯕꯅꯤ ꯅꯣꯏꯅ ꯍꯥꯟꯅ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨꯏꯁꯨ ꯅꯨꯄꯥꯅ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯇꯣꯛꯑꯁꯤ ꯀꯌꯥꯗ ꯀꯗꯔ ꯀꯟꯈ꯭ꯔꯕ ꯅꯨꯄꯥꯅꯣꯅꯤ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯏꯀꯣ ꯏꯕꯨꯡꯅ ꯑꯗꯣ ꯏꯕꯨꯡꯗꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯃꯐꯝꯁꯤꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯂꯛꯄꯗꯨꯗ ꯂꯣꯌꯥ ꯁꯟ ꯑꯅꯤꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯍꯩꯃ ꯁꯟ ꯑꯅꯤꯗꯨꯗꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯕ ꯇꯧꯔꯤꯁꯤꯗꯤ ꯉꯥꯏꯈꯣꯀꯣ ꯃꯤꯡꯒ ꯂꯥꯏꯔꯤ ꯑꯩꯒꯤ ꯁꯟ ꯑꯅꯤꯗꯨꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯋꯥꯁꯤ ꯇꯥꯕꯗ ꯑꯇꯣꯝꯕꯤꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯐꯖꯈ꯭ꯔꯕ ꯂꯩꯒꯤ ꯕꯣꯟ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯤ ꯃꯃꯤꯠꯇꯨꯗ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯕꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯂꯩꯒꯤ ꯂꯩ ꯉꯥꯛꯇꯧꯕ ꯃꯐꯝꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯁꯟꯅꯣ ꯏꯕꯨꯡꯅ ꯍꯥꯏꯔꯤꯗꯨꯕꯨ ꯏꯕꯨꯡꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯂꯣꯌꯥ ꯃꯃꯤꯠꯇꯨꯗ ꯐꯖꯈ꯭ꯔꯕ ꯂꯩꯀꯣꯜ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯦ ꯁꯟꯒꯤ ꯋꯥꯈꯜꯁꯨ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯏꯅ ꯂꯨꯞꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯏꯅꯦ ꯁꯤꯗꯤ ꯂꯩꯀꯣꯜꯅꯤꯅꯦ ꯑꯅꯤꯗꯨ ꯅꯣꯛꯏ ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃꯅꯤ ꯅꯣꯏꯒꯤꯅ ꯃꯤꯡ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯩꯃ ꯀꯩꯅꯣ ꯏꯕꯣ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ ꯀꯩꯅꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯨ ꯌꯥꯝ ꯁꯥꯎꯒꯜꯂꯤꯅ ꯂꯣꯌꯥ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯤꯠꯇꯗꯤ ꯆꯤꯡ ꯑꯣꯏꯅ ꯎꯗ꯭ꯔꯦ ꯂꯩꯀꯣꯜ ꯑꯣꯏꯅ ꯎꯔꯦ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯂꯩꯀꯣꯜꯁꯨ ꯃꯥꯜꯂꯤ ꯆꯤꯡꯁꯨ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯁꯦꯟ ꯍꯥꯏꯔꯛꯏ ꯂꯣꯟꯅ ꯑꯇꯣꯝꯕꯤ ꯑꯩ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯩ ꯆꯠꯂꯝꯃꯒꯦ ꯅꯪ ꯊꯣꯛꯄ ꯇꯧ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯎꯀꯣ ꯍꯣꯔꯦꯟ ꯏꯆꯦꯅ ꯑꯃꯨꯛ ꯆꯩꯕꯤꯖꯅꯤ ꯑꯩ ꯆꯠꯂꯦꯍꯦ ꯑꯁꯨꯝꯅ ꯃꯆꯦꯗꯨ ꯆꯠꯈ꯭ꯔꯦ ꯑꯇꯣꯝꯕꯤꯅ ꯂꯣꯌꯥꯗ ꯈꯔ ꯅꯛꯁꯤꯜꯂꯒ ꯀꯩꯅꯣ ꯏꯕꯨꯡꯅ ꯈꯜꯂꯤꯕꯗꯨꯕꯣ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯃꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯕ ꯑꯇꯣꯝꯕꯤꯅ ꯅꯣꯛꯂꯒ ꯑꯣ ꯑꯁꯤꯗ ꯍꯩ ꯍꯦꯛꯂꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯌꯦ ꯏꯕꯨꯡꯗꯤ ꯎꯍꯧꯗ꯭ꯔꯕ ꯑꯣꯏꯔꯦ ꯀꯗꯥꯏꯗ ꯑꯁ ꯑꯩꯅ ꯀꯃꯥꯏꯅ ꯎꯍꯧꯗ꯭ꯔꯤꯕ ꯐꯔꯦ ꯃꯥ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯅꯃꯤꯡꯗꯣ ꯍꯥꯏꯔꯣ ꯀꯩꯒꯤꯅꯣ ꯏꯕꯨꯡꯅ ꯑꯩꯒꯤ ꯃꯤꯡꯗ ꯍꯥꯏꯗꯨꯅ ꯂꯩꯁꯤꯕꯣ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯈꯪꯅꯔꯗꯤ ꯃꯤꯡ ꯍꯝꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯤꯡ ꯈꯪꯅꯗ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯂꯝꯕꯤ ꯊꯦꯡꯅꯔꯗꯤ ꯀꯃꯥꯏ ꯀꯧꯅꯗꯣꯔꯤꯒꯦ ꯑꯩꯒꯤ ꯃꯤꯡ ꯈꯪꯅꯤꯡꯂꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯌꯥꯕ ꯇꯥꯕ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨꯛ ꯐꯖꯕꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ ꯑꯇꯣꯝꯕꯤ ꯂꯣꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯤꯆꯤ ꯈꯠꯆꯤꯜꯂꯛꯂꯒ ꯑꯩꯒ ꯏꯕꯨꯡꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯁꯤ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯌꯥꯔꯗꯤ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯔꯣꯏ ꯂꯣꯌꯥꯅ ꯈꯜꯂꯤ ꯏꯁ ꯑꯩꯒꯤꯅ ꯍꯥꯟꯅ ꯄꯥꯝꯅ ꯂꯩꯔꯝꯕꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯍꯧꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯏꯁ ꯑꯗꯨꯒꯤꯔ ꯑꯩꯁꯦ ꯌꯥꯏ ꯀꯩꯅꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯒꯦꯅ ꯉꯁꯥꯏ ꯈꯜꯂꯝꯃꯤꯅꯤ ꯑꯇꯣꯝꯕꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯕꯣ ꯅꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯀꯗꯕ ꯈꯪꯉꯕ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯨꯗꯅ ꯍꯥꯏꯔꯒꯦꯁꯦ ꯅꯅꯥꯗꯣ ꯐꯖꯅ ꯁꯦꯡꯅ ꯁꯦꯡꯗꯣꯛ ꯂꯣꯟꯅ ꯍꯥꯏꯔꯛꯀꯦ ꯂꯣꯌꯥ ꯃꯅꯥꯗꯣ ꯃꯈꯨꯠꯅ ꯁꯦꯡꯗꯣꯛꯏ ꯑꯗꯨꯒ ꯆꯦꯞꯁꯤꯜꯂꯤ
ꯑꯇꯣꯝꯕꯤꯅ ꯂꯣꯌꯥꯒꯤ ꯃꯅꯥ ꯃꯅꯥꯛꯇ ꯂꯣꯟꯅ ꯑꯣ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯧꯏ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯀꯩꯅꯣ ꯃꯤꯡꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯧꯏ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯝꯇ ꯊꯣꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ ꯅꯣꯏꯒꯤ ꯑꯍꯜꯁꯤꯡꯗꯨꯕꯣ ꯑꯇꯣꯝꯕꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯀꯩꯅꯣ ꯐꯖꯗ꯭ꯔꯕ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯨꯡꯅ ꯑꯄꯥꯝꯕ ꯑꯃ ꯊꯣꯟꯕꯤꯔꯣꯅꯦ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯅꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯀꯧꯒꯦ ꯀꯧꯁꯤ ꯑꯩꯗꯤ ꯃꯗꯨ ꯀꯧꯕ ꯉꯝꯂꯣꯏ ꯑꯁ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯃꯤꯡꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯥꯏ ꯑꯩꯒꯤ ꯊꯋꯥꯏꯒꯁꯦ ꯂꯥꯛꯈꯤꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯅꯣ ꯏꯕꯨꯡꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯤꯡꯗꯣ ꯑꯩꯁꯨ ꯌꯥꯔꯒꯦꯕ ꯁꯤ ꯍꯥꯏꯔꯣ ꯑꯩ ꯊꯦꯡꯉꯦꯕ ꯑꯦ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯂꯒꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯥꯝꯅꯒ ꯍꯧꯖꯤꯛꯅ ꯅꯪ ꯑꯃꯨꯛ ꯆꯠꯂꯒꯦꯕ ꯌꯥꯔꯣ ꯌꯥꯔꯣ ꯏꯁ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯨꯄꯥ ꯅꯣꯏꯒ ꯅꯨꯄꯤ ꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯁꯤ ꯍꯥꯏꯔꯣꯕ ꯂꯣꯌꯥ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯊꯣꯜꯂꯤ ꯃꯤꯡꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯂꯧꯔꯒ ꯊꯣꯜꯂꯁꯤ ꯀꯔꯤ ꯀꯧꯅꯤ ꯑꯗꯨꯗꯤ ꯑꯣ ꯂꯩꯔꯦ ꯊꯥꯖ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯑꯇꯣꯝꯕꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ ꯌꯥꯝ ꯐꯖꯩꯌꯦ ꯏꯕꯨꯡꯅ ꯊꯣꯟꯕꯤꯕ ꯃꯤꯡꯁꯦ ꯐꯖꯗ꯭ꯔꯣ ꯅꯁꯛ ꯍꯥꯏꯔ ꯊꯥꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤ ꯐꯖꯕ ꯑꯗꯨꯅ ꯁꯤ ꯆꯞ ꯆꯥꯔꯕꯅꯤ ꯍꯌꯦꯡꯈꯩ ꯑꯩꯗꯤ ꯊꯥꯖ ꯀꯧꯔꯅꯤꯀꯣ ꯍꯣꯏ ꯌꯥꯔꯦ ꯏꯕꯨꯡꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯣ ꯏꯕꯨꯡ ꯑꯩ ꯊꯦꯡꯂꯦ ꯏꯃꯥꯅ ꯁꯣꯏꯗꯅ ꯉꯥꯡꯂꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯏꯕꯨꯡ ꯆꯠꯂꯣ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏꯆꯠ ꯂꯩꯊꯣꯛꯈꯤꯕꯒ ꯑꯇꯣꯝꯕꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯌꯥꯒꯤ ꯁꯪꯁꯥꯔꯗꯨ ꯃꯥꯡꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯂꯣꯛꯆꯞꯇꯨ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯗꯨꯅ ꯄꯨꯡ ꯃꯝꯃꯝꯗꯨ ꯂꯩꯔꯝꯃꯤ ꯂꯣꯌꯥ ꯋꯥꯈꯜꯗꯣ ꯍꯥꯟꯅꯒꯤꯗꯨ ꯂꯥꯛꯏ ꯀꯩꯅꯣ ꯃꯝꯃꯝꯃꯤꯁꯤꯗꯤ ꯍꯧꯖꯤꯛꯇ ꯄꯨꯡꯉꯥꯟ ꯉꯥꯟꯈꯤꯗꯥꯏꯅꯦ ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯀꯥꯏꯗ ꯑꯗꯨꯒ ꯑꯩꯅ ꯇꯥꯟꯅꯔꯛꯄ ꯁꯟ ꯑꯅꯤꯗꯨꯅ ꯀꯥꯏ ꯂꯩꯈ꯭ꯔꯕ ꯂꯣꯌꯥ ꯃꯅꯤꯡ ꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤ ꯄꯨꯡ ꯃꯝꯃꯝꯃꯦ ꯑꯁ ꯃꯁꯤꯗꯤ ꯁꯣꯏꯔꯦꯗꯅ ꯁꯟ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯈꯨꯗꯤ ꯆꯥꯔꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯗꯦꯗ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯂꯣꯌꯥ ꯃꯝꯂꯕ ꯂꯣꯛꯆꯞꯇꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯂꯣꯌꯥ ꯆꯠꯅ ꯆꯠꯅ ꯈꯜꯂꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯀꯔꯥꯏ ꯆꯠꯂꯨꯗꯅ ꯊꯦꯡꯂꯤꯕꯅꯣ ꯅꯠꯇꯦ ꯑꯩꯕꯨ ꯉꯁꯥꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯅꯤ ꯊꯦꯡꯅꯕꯒꯨꯝ ꯇꯧꯈꯤꯗ ꯑꯗꯨꯅ ꯀꯔꯥꯏꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯊꯥꯔꯤꯛꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯎꯄꯥꯁꯦ ꯍꯜꯂꯛꯇꯦꯗ ꯃꯝꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯈꯪꯗꯦꯃꯤ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯩ ꯊꯥꯔꯤꯛ ꯀꯩꯅꯣ ꯅꯧꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯕꯥꯕꯨ ꯂꯥꯛꯏ ꯍꯩ ꯂꯣꯌꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯟ ꯂꯥꯛꯇ꯭ꯔꯤꯅꯦ ꯅꯠꯇꯦ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯃꯥꯃꯥ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯃꯥꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯇꯧꯕ ꯑꯃ ꯅꯥꯇꯩ ꯆꯥ ꯍꯦꯛ ꯆꯥꯔꯣꯏꯗꯕꯅꯤ ꯇꯥꯗꯥ ꯁꯥꯎꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯈꯤꯒꯦ ꯑꯗꯨ ꯉꯁꯥꯏꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯁꯟꯁꯤꯡꯗꯨ ꯍꯦꯛ ꯃꯥꯡꯕꯗ ꯑꯩꯅ ꯀꯩꯗꯧꯔꯨꯒꯦ ꯑꯩ ꯆꯠꯂꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣꯀꯣ ꯑꯁꯨꯝꯅ ꯕꯥꯕꯨ ꯆꯠꯈ꯭ꯔꯦ ꯁꯥꯈꯤꯒ ꯊꯥꯔꯤꯛꯀ ꯂꯣꯌꯥ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯁꯟ ꯃꯌꯥꯝꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯌꯥꯗꯤ ꯌꯥꯎꯔꯛꯄ ꯎꯗꯦ ꯏꯃꯥ ꯁꯟꯗꯤ ꯂꯣꯏꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯂꯣꯌꯥꯗꯤ ꯂꯥꯛꯄ ꯎꯗꯦ ꯅꯠꯇꯦ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯂꯣꯌꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯃꯥꯒ ꯃꯆꯥꯒꯅ ꯊꯥꯡꯃꯩ パイꯗꯨꯅ ꯊꯤꯕ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯣꯌꯥꯒ ꯊꯦꯡꯅꯩ ꯂꯣꯌꯥ ꯎꯕꯗ ꯁꯥꯈꯤꯅ ꯏꯃꯥꯒꯤ ꯂꯣꯌꯥ ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯂꯨꯔꯕ ꯍꯥ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕ ꯁꯣꯝꯗꯅ ꯅꯪ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯆꯦꯒꯩꯒꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯊꯋꯥꯏꯁꯤ ꯋꯥꯗꯅ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯦꯡꯉꯥ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯏꯃꯥ ꯏꯆꯥꯗ ꯅꯠꯇꯅ ꯃꯌꯥꯝꯁꯦ ꯅꯪꯅ ꯋꯥꯍꯜꯂꯤꯕ ꯅꯠꯇ꯭ꯔꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯟ ꯃꯄꯨꯁꯤꯡꯁꯤꯅ ꯂꯣꯏꯔꯦ ꯍꯪꯕꯗ ꯁꯟ ꯁꯦꯟꯕꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪ ꯅꯍꯥꯟꯈꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒ ꯉꯁꯤꯅ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯅꯪꯅ ꯄꯨꯈꯤꯕ ꯁꯟꯗꯨꯗꯤ ꯂꯣꯏꯅ ꯍꯜꯂꯛꯍꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯥꯏ ꯆꯠꯂꯨꯔꯤꯕ ꯁꯟ ꯍꯜꯂꯛꯍꯧꯔꯦ ꯍꯥꯏꯕ ꯈꯨꯔꯥ ꯇꯣꯃꯥꯜꯍꯣꯏꯒꯤ ꯁꯟ ꯑꯃꯨꯕꯤꯗꯨꯒ ꯑꯉꯥꯡꯕꯤꯗꯨꯒꯗꯤ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯍꯜꯂꯛꯑꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯐꯔꯦꯗ ꯑꯩꯅꯗꯤ ꯃꯣꯏꯒꯤꯗꯃꯛ ꯋꯥꯔꯤꯗꯨꯒ ꯃꯗꯨꯒꯤ ꯁꯟ ꯑꯅꯤꯗꯣ ꯃꯗꯨꯅꯅꯤ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕꯁꯦ ꯈꯪꯅ ꯍꯌꯦꯡ ꯑꯅꯤꯗꯣ ꯇꯞ ꯇꯥꯈꯩ ꯐꯨꯊꯒꯤ ꯏꯆꯦ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯆꯠꯇꯦꯗ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯥꯎꯅꯔꯝꯂꯅꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅꯤꯅ ꯂꯣꯌꯥ ꯍꯜꯂꯛꯇ꯭ꯔꯦ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯊꯤꯕ ꯂꯥꯛꯄꯗ ꯂꯣꯌꯥꯒ ꯊꯦꯡꯅꯔꯝꯃꯤ ꯂꯣꯌꯥꯅ ꯃꯌꯥꯝꯗ ꯁꯥꯎꯗꯅꯕ ꯍꯥꯏꯖꯩ ꯑꯁꯨꯝꯅ ꯌꯨꯝꯂꯣꯝꯗ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯂꯣꯌꯥꯁꯨ ꯃꯃꯥ ꯃꯆꯦꯒ ꯆꯪꯂꯛꯏ
ꯃꯃꯥꯅꯁꯨ ꯃꯆꯦꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡꯈꯩ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯉꯥꯡꯕꯤꯔꯤ꯫ ꯂꯣꯌꯥ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯃꯥ ꯃꯁꯥ ꯐꯥꯎꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯥꯡꯒꯨꯝꯅ ꯇꯧꯔꯦ, ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯂꯣꯌꯥꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯁꯥꯈꯤꯒ ꯊꯥꯔꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯔꯤꯛꯅ, ꯏꯃꯥ, ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯗꯦ꯫ ꯍꯪꯂꯨꯔꯁꯨ ꯀꯩꯁꯨ ꯇꯧꯗꯦ, ꯀꯩꯁꯨ ꯆꯠꯇꯦ ꯍꯥꯏ꯫ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ, ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯃꯁꯤꯡ ꯊꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯕꯅꯤꯅ ꯑꯔꯥꯟ ꯑꯍꯣꯏ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ꯫ ꯍꯣꯏꯅꯦ, ꯃꯥꯅꯗꯤ ꯑꯩꯈꯣꯏꯗ ꯃꯁꯤꯡ ꯊꯤꯕ ꯅꯣꯡꯃꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯐꯔꯦ ꯏꯆꯥꯁꯤꯗꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯑꯩꯁꯨ ꯋꯥꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯂꯣꯌꯥꯒꯤ ꯃꯃꯪꯗ ꯉꯁꯥꯏꯒꯤ ꯑꯇꯣꯝꯕꯤ ꯂꯣꯌꯥꯅ ꯊꯥꯖ ꯊꯣꯟꯈꯤꯕꯗꯨ ꯂꯥꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯣꯏꯔꯦ? ꯅꯆꯜꯂꯩꯗꯤ ꯏꯕꯨꯡꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕꯒ ꯌꯥꯗꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ, ꯍꯧꯒꯠꯂꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯂꯣꯌꯥ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯈꯨꯝꯃꯤ꯫ ꯀꯩꯅꯣ, ꯑꯗꯨꯝ ꯂꯥꯛꯇꯧ ꯂꯩꯔꯗꯨꯕꯨ ꯅꯪꯅ ꯉꯥꯏꯉꯝꯗꯗꯅ ꯁꯤꯗ ꯍꯦꯛꯇ ꯂꯥꯛꯏ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯇꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ ꯃꯥꯜꯂꯤ, ꯑꯗꯨꯝ ꯅꯌꯨꯝꯁꯤ ꯂꯩꯔꯤꯗꯣ꯫ ꯅꯨꯡꯁꯤꯔꯤꯅꯤ ꯀꯩꯅꯣ, ꯑꯗꯣ ꯆꯠꯂꯣꯕ꯫ ꯑꯩ ꯁꯣꯏꯗꯅ ꯏꯕꯥꯅꯤꯒꯤ ꯎꯅꯐꯝꯗꯨ ꯂꯥꯛꯈꯤꯕ ꯁꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯁꯣꯏꯗꯕꯤ ꯂꯥꯛꯎꯀꯣ, ꯍꯦꯛ ꯂꯥꯛꯇꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯗ ꯂꯣꯌꯥꯅ ꯉꯥꯡꯕꯗꯨ ꯊꯥꯔꯤꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯑꯩꯈꯣꯏ ꯂꯣꯌꯥ ꯅꯠꯇ꯭ꯔꯣ ꯉꯥꯡꯉꯤꯁꯤꯕꯣ? ꯀꯩꯗꯧꯔꯖꯥꯠꯅꯣ? ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯏꯃꯥ, ꯏꯃꯥ ꯇꯥꯔꯕꯣ? ꯅꯃꯤꯠꯇꯣꯝꯇ ꯁꯤꯡꯉꯨꯁꯤ꯫ ꯁꯥꯈꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯊꯒꯩ ꯇꯨꯝꯂꯤꯕꯅꯤ꯫ ꯊꯥꯔꯤꯛꯅ ꯀꯧꯔꯤꯕꯗꯨ ꯃꯥ ꯍꯥꯏꯐꯦꯠ ꯈꯨꯝꯂꯝꯃꯤ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯃꯤꯠꯅ ꯉꯝꯗꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤ꯫ ꯏꯃꯥ, ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯂꯣꯌꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣꯕ꯫ ꯂꯣꯌꯥ ꯄꯜꯂꯛꯄꯗꯨꯗ ꯁꯥꯈꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯍꯥ, ꯀꯩꯗꯧꯔꯦꯕ? ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯂꯣꯌꯥꯒꯤ ꯀꯥꯗ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ꯫ ꯏꯇꯣꯝꯇ ꯆꯪꯕꯁꯨ ꯇꯜꯂꯦ ꯇꯧꯕꯅꯤ꯫ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤꯅ ꯑꯩꯁꯨ ꯀꯤꯕ ꯐꯥꯎꯔꯦꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯀꯩꯗꯧꯔꯕꯖꯥꯠ? ꯁꯥꯈꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ, ꯍꯣꯏꯅꯦ, ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏ, ꯊꯥꯎꯃꯩ ꯑꯃꯁꯨ ꯈꯠꯂꯣ꯫ ꯊꯥꯔꯤꯛꯅ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯂꯣꯟꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯆꯪꯂꯛꯏ꯫ ꯂꯣꯌꯥ ꯃꯃꯤꯠꯇꯤ ꯎꯏꯁꯤꯜꯂꯒ ꯍꯤꯞꯇꯨꯅ ꯂꯩ, ꯑꯗꯨꯒ ꯅꯣꯛꯂꯒ, ꯌꯥꯔꯦ ꯊꯥꯖ, ꯅꯪꯅ ꯑꯩꯁꯤ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯤ꯫ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯅꯪꯅ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦ꯫ ꯆꯠꯂꯣ, ꯑꯩ ꯁꯣꯏꯗꯕꯤ ꯂꯥꯛꯀꯅꯤꯕ, ꯃꯐꯝꯗꯨꯗ ꯉꯥꯏꯔꯝꯃꯨ꯫ ꯆꯠꯂꯣꯀꯣ, ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ꯫ ꯍꯦꯂꯣꯏ ꯊꯥꯖ ꯃꯃꯥ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯆꯠꯈ꯭ꯔꯦ꯫ ꯁꯥꯈꯤ ꯊꯥꯔꯤꯛ ꯃꯃꯤꯠ ꯌꯦꯡꯅꯩ, ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯅꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯅꯩ ꯂꯣꯟꯅ꯫ ꯂꯣꯌꯥ ꯍꯦꯂꯣꯏ ꯊꯥꯖꯅ ꯆꯠꯈ꯭ꯔꯕꯗ ꯇꯨꯃꯤꯟ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯏꯃꯥ, ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯗꯨꯅꯤꯅꯦ, ꯅꯠꯇꯦ, ꯃꯥꯅ ꯉꯁꯥꯏ ꯁꯟ ꯁꯦꯟꯕ ꯆꯠꯄꯗ ꯂꯥꯏꯒ ꯎꯅꯔꯛꯂꯕ ꯖꯥꯠꯂꯥ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯃꯥ ꯇꯨꯝꯖꯔꯁꯅꯨ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯍꯪꯂꯁꯤ꯫ ꯑꯗꯨꯅ ꯐꯔꯅꯤ, ꯍꯧꯖꯤꯛ ꯍꯪꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯥꯈꯤꯅ, ꯏꯃꯥꯒꯤ ꯂꯣꯌꯥ, ꯅꯪꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯛꯇꯅꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯅ ꯀꯅꯥꯒꯅꯣ? ꯂꯣꯌꯥ ꯏꯉꯛꯉꯛꯅ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯇꯣꯝꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯅꯨꯃꯤꯗꯥꯡꯗ ꯀꯅꯥ ꯂꯥꯛꯇꯅ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯥꯔꯤꯛꯅ, ꯁꯥꯗꯦꯕ, ꯅꯪꯅ ꯑꯗꯨꯝꯅ ꯑꯍꯤꯡꯗꯨꯗ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯏꯃꯥꯒ ꯏꯕꯥꯅꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯅ ꯌꯦꯡꯒꯦ ꯆꯪꯂꯛꯄꯗ ꯅꯪꯅ ꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯔꯝꯕꯗꯨ ꯇꯥꯔꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤꯕ? ꯆꯠꯂꯣ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯊꯥꯖ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯗꯥꯏꯅꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯗꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯁ, ꯏꯆꯦꯒ ꯏꯃꯥꯒꯁꯤꯗꯤ ꯉꯥꯎꯔꯤꯗꯅ꯫ ꯑꯍꯤꯡꯗꯨꯗꯕꯨ ꯑꯩꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯥꯅꯤꯡꯗꯦ ꯏꯆꯦ, ꯆꯥꯛꯇꯨꯝ ꯂꯣꯏꯔꯣ, ꯑꯩ ꯁꯟ ꯁꯦꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯁꯥꯈꯤꯒ ꯊꯥꯔꯤꯛꯀꯗꯨ ꯂꯣꯌꯥꯕꯨ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯁꯥꯈꯤꯅ, ꯏꯃꯥꯒꯤ ꯂꯣꯌꯥ, ꯅꯪ ꯁꯟ ꯁꯦꯟꯕꯁꯤ ꯇꯣꯛꯀꯦ ꯇꯣꯛꯂꯣꯗ꯫ ꯅꯪ ꯀꯔꯤꯅꯣ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ꯫ ꯏꯃꯥ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯆꯤꯡꯗꯨꯗ ꯅꯊꯟꯗ ꯆꯠꯄꯗꯣ ꯏꯃꯥ ꯄꯥꯝꯗ꯭ꯔꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯃꯥꯅ ꯄꯪꯀꯟꯅ ꯈꯟꯖꯤꯜꯂꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯁꯨꯛ ꯀꯨꯏꯅ ꯁꯟ ꯁꯦꯟꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ꯫ ꯊꯥꯔꯤꯛꯅ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦꯒꯤ ꯂꯣꯌꯥ, ꯅꯪ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯅꯪ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯅꯨ꯫ ꯏꯆꯦ, ꯂꯩꯀꯥꯏꯁꯤꯒꯤ ꯁꯟ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤ ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒ ꯌꯥꯅꯈꯤꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯇꯣꯛꯂꯒꯦ ꯍꯥꯏꯔꯨꯕꯗ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ? ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯦ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯣꯌꯥꯅ ꯉꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯀ ꯁꯥꯈꯤꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯂꯣꯌꯥ ꯆꯤꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯑꯇꯣꯝꯕꯤꯗꯨ ꯃꯊꯟꯇ ꯉꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯆꯤꯡꯈꯣꯡ ꯍꯦꯛ ꯌꯧꯕꯒ ꯑꯇꯣꯝꯕꯤꯅ ꯍꯥꯟꯅꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗꯨ ꯑꯃꯨꯛ ꯑꯣꯜꯂꯗꯨꯅ ꯂꯣꯌꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯐꯝꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯎꯍꯟꯈ꯭ꯔꯦ꯫
loya wakhal ama hongkhre masak phasabi nupidu ubada yengduna lei kaino ibong aiba mukta ujibadawna aduk muna yenglide aise nangi thazani kawrabro thaza atombi noklaga kaino ibong nangdi yam thuna kawina ibungi na tawsidi aibu nusida malida aduk thuna kawridunadi aise ibungbu yam nusijabani aduga ibungnadi aibu nusibi jamali ayami kai aisalage asumna tombina ta tawrabi ai kaino aina nataw yengi tawraga saurabra aise saudida ngarang ta mafamsi thengnasi haina kibadubu taloya nang kaumana kawiko nangdi aigi ming kamai khangiba aigi nupabu aina karigi ming khangloidoriba saida leiradi mi ukhrani aduna ibani asikpada phamlaga wari sarusila asumna tombina loyabu singnungdu pusingkhre aduga loksaptuda phamduna wari sarami masigi mafamsidi aidimtu ukiji yam phasai kari miming kawgi mafamsibo taloya mafamsi yam phasatra aisu mafamse imada hangi khanmase kuirabani adubu hekta kaw hayeng oina hairage adu taloya ibani mafamsida adu leirasi tatradi mina leisingkhrabadi ibani mu phangauroiba ko nangsu yumda hankralo aisu hallaroi ibani nungai leithokse nangi apamu pomba aina loina pigani chaningba ahauba kaya aina pijagani yaraba natro aidi nangnabu inakta lengda leirabadi zadasу yaida fajakraba nangi nasaktu yenglaga bukse adum thanjarani aini he taibung phaurakpadagi nangumbi phajabimta mitsida udri aini namu phangjaba haibase imanaba singi mamangda sakthoksagadoribani khangabo moin nang ubada kalakadabu singdo adugi harati nangse moida uhningdi aidi is aibu kayam phajagene tadana ibu adu kyam thagatlidubo aingondagi hena phajab mayam leiramnadi tada nang chopjani kaidigi leiroi adudi mina udanaba sida sum leirasiko karigumba mina ukraga aibu mina upami heradi kamai tawni yar as adumaina gairadi harak limido aina hatkani haisini asumna wari sadu leibasi hiloi ahalna uri moi mayam atombi karai sakrage haidan thirakpada mafamsi leiramba thengnabani sumaina taramnani haibasi atombi ki hek thangna masidudi khanglabani adubu masem ahalna saurakani khanduna haidoktabani ainang asai tiki koi thiribasidi nang sida yam nungai leibazat oire isige tombi nang taibang mi pambasi pami da ko ibema aina kayarak hanna hairabani taibang mi gai khoiga sarau mawlo naba yadi haidana adubu nang ni sena haibase inba kauba leite da ko nupa kaya surya nang na sumai tawraga wakal suhendana angau phaidong lehelibase maiba do zona tayen masana phubado nang kida malene mase haisu masing thiba ngamdrabani dozo ki tayen sarisi aduna ai tandana toklaba kaino mana tawrise tupasida mana bijarisi is mana indanaga tawrisi ngone ai khoidau sam sawali da ko ai hai noi kana nom sat aduga aina ne yamdo lao haina hariso yaimana ai satki semhan mase ai tawge hai sairu khinu ko sita hana puro isige tombia nang isem halnamta lakhona hairiye as chiai kaino matang matam sadana hikta sangai siwa mi nusi wari sikthanari kansida yenga nangi wari do kona sano hanum ta salu khisila asumna wari sabadu loya ingangai madi yai malak libudu uponte mana tombi uribadudi atombina mitrang tawsinduna ubani kaino thaza nangna mari mukhong samnatabu wangam ta nganglibudu aina ama hai aduga nangna nganglibudu karino ha yai madu noi thaza kaino atombia nangmu thaza kaurabra haisibo inhaudi mingase anawanu bayam tholameko asumna atombida masina laknare atombi phatlauna uthakta paikhatkre aduga wanglabadudagi tongdun lei madu loyana ui loya pakhatna haisai koyu toiside madi wangkhrabu usi tongkhre musi mina de lai aidi lai ona bai doira male ni amka khali musi hiloi have doira male aidi hiloi onaraba mana uthakta lei ngisida aise lawrake asumna loya tumina sat pahobi atombina chemhan nandau bu kaubiba kari wasing koi bigadaba tangpiyu doi semhan hey nangna tawrisi karino ha aina nongonda kayarak hanna haikraba natro taibong mida sumai tawgano haidana kaino isemhan aina pamjaba nupa khanjababu kari karage haisibo he lamket pi aduni ne aina haise
ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯦꯜꯂꯣꯏ ꯑꯩꯈꯣꯏꯒ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯤ ꯀꯩꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯍꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯆꯦꯃꯍꯜ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯁꯤꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ ꯅꯍꯥꯟꯈꯩ ꯏꯆꯦꯝꯅ ꯍꯥꯏꯕ ꯅꯅꯥꯎꯅ ꯂꯣꯏꯅ ꯌꯥꯖꯕꯅꯤ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯅꯥꯎ ꯆꯠꯆꯔꯤ ꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯂꯣꯌꯥꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯂꯣꯌꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯩꯃ ꯍꯩꯃ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯤꯕꯅꯣꯅꯦ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯪ ꯍꯣꯔꯦꯟ ꯍꯟꯊꯍꯜꯂꯧ ꯈꯪꯉꯤꯕ ꯑꯁꯨꯝꯅ ꯃꯣꯏ ꯇꯔꯨꯛ ꯆꯠꯈ꯭ꯔꯦ ꯑꯇꯣꯝꯕꯤ ꯂꯣꯌꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯂꯣꯌꯥꯅ ꯂꯣꯠꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯅꯤ ꯂꯣꯌꯥ ꯆꯠꯄ ꯌꯥꯕ ꯆꯠꯂꯕꯁꯨ ꯌꯧꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗ꯭ꯔꯦ ꯂꯝꯕꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯄꯪꯆꯠꯇ ꯆꯠꯂꯤ ꯈꯪꯍꯧꯗꯦ ꯂꯣꯌꯥꯒꯤ ꯃꯃꯥꯡꯗ ꯑꯇꯣꯝꯕꯤ ꯁꯠ ꯂꯦꯞꯁꯤꯜꯂꯛꯏ ꯀꯩꯅꯣ ꯇꯥ ꯂꯣꯌꯥ 이반이 ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯍꯥꯏꯅꯈꯤꯕ ꯋꯥ ꯀꯥꯎꯊꯣꯛꯂꯒ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟ ꯆꯦꯜꯂꯤꯕꯗꯨꯕ ꯂꯣꯌꯥ ꯑꯀꯤꯕ ꯐꯥꯎꯏ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯅꯪꯕꯨ ꯀꯤꯖꯩ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯇꯥꯏꯕꯪ ꯃꯤꯅꯤ ꯅꯪ ꯍꯦꯂꯣꯏ ꯅꯠꯇ꯭ꯔꯣ ꯑꯇꯣꯝꯕꯤ ꯅꯣꯛꯂꯒ ꯃꯥꯅꯤ ꯑꯩ ꯍꯦꯂꯣꯏꯅꯤ ꯑꯗꯨꯁꯨ ꯍꯦꯂꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯑꯇꯣꯝꯕꯤ ꯑꯇꯣꯝꯕꯤꯗꯤ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯅꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯈꯣꯏ ꯂꯩꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩꯅ ꯄꯥꯝꯖꯕ ꯂꯥꯏ ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯪꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯩ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯂꯣꯌꯥ ꯐꯤꯖꯤꯡ ꯀꯥꯎꯔꯒ ꯀꯞꯄꯤ ꯑꯇꯣꯝꯕꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯤꯔꯤꯁꯤꯕꯣ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥ ꯑꯩꯒꯤ ꯁꯪꯁꯥꯔꯁꯦ ꯃꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯌꯨꯝ ꯑꯄꯠꯄꯗꯨ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯁꯟ ꯁꯦꯟꯕ ꯋꯥꯅ ꯆꯠꯂꯤꯕꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯆꯠꯂꯔꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯧꯅꯤ ꯅꯪ ꯑꯗꯨ ꯄꯥꯝꯗꯕ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯕ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯇꯨ ꯃꯐꯝꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯁꯤꯒꯨꯝꯕ ꯃꯐꯝ ꯅꯪ ꯑꯃꯨꯛꯇ ꯎꯖꯔꯝꯈꯤꯔꯣꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯑꯇꯣꯝꯕꯤꯅ ꯂꯣꯌꯥꯕꯨ ꯋꯥꯈꯜ ꯍꯣꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯃꯤꯠꯇ ꯃꯉꯥꯜ ꯑꯃ ꯄꯤꯁꯤꯜꯂꯤ ꯂꯣꯌꯥ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯦ ꯃꯃꯤꯠꯇ ꯐꯖꯔꯕ ꯀꯌా ꯑꯃ ꯎꯔꯛꯏ ꯀꯌꯥꯗ ꯐꯖꯔꯕ ꯃꯐꯝꯅꯣ ꯁꯤꯗꯤ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯅꯪ ꯍꯥꯏꯒꯅꯨ ꯅꯪ ꯑꯩꯕꯨ ꯊꯥꯖ ꯍꯥꯏꯅ ꯀꯧꯗꯥꯏꯅꯦ ꯍꯣꯏꯅꯦ ꯊꯥꯖ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯑꯇꯣꯝꯕꯤꯗꯨ ꯅꯣꯛꯂꯒ ꯌꯥꯒꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ ꯀꯩꯅꯣ ꯍꯥꯏꯔꯨꯗꯅ ꯑꯩ ꯁꯦꯜ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯄꯤꯔ ꯂꯣꯏꯔꯦ ꯀꯩ ꯑꯁꯨꯝꯅ ꯎꯅꯥ ꯈꯔ ꯄꯤꯔꯒ ꯂꯣꯌꯥꯒꯤ ꯃꯃꯤꯠꯇ ꯁꯦꯜ ꯃꯌꯥꯝ ꯑꯣꯏꯅ ꯎꯍꯜꯂꯤ ꯂꯣꯌꯥ ꯍꯔꯥꯎꯏ ꯑꯁ ꯁꯦꯜ ꯃꯌꯥꯝꯁꯤꯗꯤ ꯁꯤ ꯑꯩꯒꯤ ꯉꯥꯛꯇꯔꯣ ꯃꯥꯅꯤ ꯇꯥ ꯂꯣꯌꯥ ꯑꯗꯨꯗ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃꯅꯤ ꯑꯩꯅ ꯄꯤꯗꯣꯏꯁꯦ ꯆꯥꯅꯤꯡꯕꯗ ꯍꯥꯏꯌꯨ ꯄꯤꯖꯒꯦ ꯁꯦꯠꯅꯤꯡꯕ ꯐꯤꯔꯣꯜ ꯍꯥꯏꯌꯨ ꯑꯩꯅ ꯑꯝꯇ ꯋꯥꯠꯇꯅ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯑꯇꯣꯝꯕꯤꯅ ꯂꯣꯌꯥꯕꯨ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯣꯌꯥ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯃꯇꯝꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯣꯌꯥꯒꯤ ꯃꯃꯥꯒ ꯃꯆꯦꯒꯅ ꯂꯣꯌꯥ ꯂꯥꯛꯇꯕꯒꯤ ꯍꯨꯃꯥꯡ ꯀꯥꯟꯅꯔꯤ ꯊꯥꯔꯦꯛ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯁꯤ ꯐꯥꯎꯕ ꯅꯧꯄꯥꯗꯣ ꯍꯟꯖꯤꯜꯂꯛꯇꯦ ꯏꯃꯥ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯖꯕꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯆꯤꯡꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯆꯠꯈꯤ ꯍꯥꯏꯕ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯈꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯆꯠꯈꯤ ꯑꯁ ꯑꯩꯗꯤ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗꯦꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯥꯈꯤ ꯀꯞꯄꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯣꯌꯥ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯅꯪꯕꯨ ꯏꯃꯥꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯦ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ 이마는 멍하이브세 낭무 캉드럽로 이마기 로야 타릭 마마나 까뿌 우라가 마수 깝라이 이제게 로야 낭부 이제나 타와이다기수 이에나 루나 떠서바네 낭 나이트라바디 이제나 까나 이행두로 레이가니 낭부나 제누시 트랍로 아이나 잣키노 하이브도 야람라바디 이제나 수마이나 와람로이다바네 마가나 제가나 누비 오이바나 아마마시다 낭부 가라이다 피로도이노 ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯁꯪꯉꯛꯇꯨꯅ ꯍꯪꯕꯗ ꯃꯔꯝ ꯄꯨꯝꯕ ꯊꯥꯔꯤꯛꯅ ꯇꯝꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯤꯔꯨꯁꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗꯣ ꯆꯤꯡꯗꯨ ꯇꯝꯅ ꯂꯥꯛꯅꯩ ꯊꯥꯡꯃꯩ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯗ ꯀꯣꯏꯊꯤ ꯊꯤꯅꯩ ꯁꯥꯈꯤꯅ ꯂꯣꯌꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ ꯏꯃꯥꯒꯤ ꯂꯣꯌꯥ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ 이마가 나시가 낭부 거고 라에 라오이 마기 나다 낭부 우다보다 이마 내 밤 칸드리 마기 로야 타리수 로야부 거래
ꯏꯆꯦꯒꯤ ꯂꯣꯏꯌꯥ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯏꯆꯦꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯆꯠꯂꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯀꯟꯅ ꯊꯤꯕ ꯍꯣꯠꯅꯔꯤ ꯑꯗꯨ ꯐꯪꯕꯗꯤ ꯂꯩꯇ꯭ꯔꯤ ꯃꯔꯝꯗꯤ ꯃꯣꯏꯅ ꯑꯗꯨꯝꯅ ꯊꯤꯔꯛꯄꯁꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯂꯣꯠꯈ꯭ꯔꯦ ꯃꯌꯥꯝꯅ ꯀꯧꯕꯗꯨ ꯂꯣꯌꯥꯕꯨ ꯇꯥꯍꯟꯗ꯭ꯔꯦ ꯃꯤꯌꯥꯝꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔ ꯃꯇꯨꯡꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯔꯝꯃꯤ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯗꯅ ꯇꯤꯡꯊꯥꯗꯨꯅ ꯀꯞꯅꯔꯤ ꯃꯪꯒꯣꯜꯗꯨꯗ ꯂꯩꯔꯤꯛꯅ ꯁꯥꯈꯤꯌꯥ ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯔꯥꯏꯅ ꯍꯜꯂꯛꯆꯅꯤ ꯀꯩꯗꯧꯒꯦ ꯁꯤꯈꯤ ꯅꯥꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯀꯅꯥꯅ ꯈꯪꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯩꯔꯝꯕꯁꯨ ꯏꯆꯦ ꯅꯣꯡꯃꯇ ꯃꯃꯥꯟꯅꯕ ꯑꯝꯇꯒ ꯇꯤꯟꯅꯕ ꯏꯆꯥ ꯅꯠꯇꯦꯃꯤ ꯃꯥꯒꯤ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯁꯟ ꯃꯌꯥꯝ ꯑꯃ ꯁꯦꯜꯂꯤꯕꯗꯨ ꯃꯉꯥꯏꯔꯦ ꯅꯠꯇ꯭ꯔꯒ ꯍꯦꯂꯣꯏꯅꯒ ꯆꯦꯟꯈꯤꯕ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯊꯥꯔꯤꯛꯅ ꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯃꯥꯗꯤ ꯃꯃꯥꯟꯅꯕ ꯇꯤꯟꯅꯗꯕꯅꯤ ꯏꯅꯦ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯩ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ 이마기 로야 낭무 까라이드 레이게 이마나 까우바시 낭무 따드랍로 따라바디 이마기 낙달라오 이마 이사 우다보다 이마 레이팜 캉드레 이사는 산센 무삿바도 잘라노 하이더니 이마나 하이바도 낭 핵 야되다고 이마기 로야 이마부 까리 오이러시게 asumna ona thoina kaptuna khangsai tharik sungai matham isopna kappe ahingduma mayamna mama masabu senadun laikre somdana mama masagi mataudu heloi singaduna yengba ngamtre heloi halna tabai nausa yego sakhi ai binu pisina mapure busu leita masani se thangna bhona bada kaya do wana hotnariba masasu nupa simaga nupi simaga ni sitani masanu pa ka yauzabasya aigi nawa tombi lamhen bisina magi oirani haidana phasinuna thamkre nati noibu sakhi gi matause yengba ngamlibra haiba isia khoisinu ngaite yengba ngamdre aduni noye masalo hosima aduga nya atombi do aigi nakta laktaba yade hai oisu oroidabada mana sumna tawranu haibase yaba kawba hek laiteba heloi maraktagi ama satkre aduga tombi pudun lai chemhal nanawa tombi kawbi babu kari takpi gadaba hai lamket pia nang aina tawnu haiba thabakse adum tawrisi karigi ha yengo nang na phasinu thamliba loya haiba nupa dugi mamaga masegana tawribase amuta yengo mayam sangduna senada lairisi masa nupa du makak yauzaba ani subusu nataba masagi wakhalda angawi sadu lairisi yengo se atombina yengbada uri mamaga masegana oiriba phibam masu nungai taw poi asumna haire chemhal masi laibakta tamlamlabani haina khalase ichemnabu yabirabadi moigi awabsu ko poina moigi musida mang oina leinaba isemna ayaba pibiyo hairaklibu wadu tabada heloi haldu pungak ngakre haima haima kaya tangamlibano machinsi tawganu hairaga sumsum henjileine mase kaigino ha nangna dumna tawgadaba leirabadi nangna aikoigi maraktagi ngasidagi nya tanthokani nang khangaba miga laiga launaba yade haibasi nang sukthana bhab tadibasi karigino ha haujima nuparo thadok natrabdi nang ai sarok labadi ne kayana tei saroi nang asumna masigi akanba ya thangna atombi upai lekhidre atombi kaplaga haire ai yaningba pam khudingma ichemana kayara khana thugai bi mang thakta su kayama thugai bi hanak su dumangai phare isemna yadrabani na mama masigi yenglaga haujiki oina thadokraki aduga mabu aina uningba matamda he unasaki masibadi ichemna yabiyo ai chatle hayum asi hairaga tombi loyana lairiba mafamdu lakle loyabu mana nusini yenglaga haire tadu loya nangaiga leinariba marise isemhala yadre aduga tadagi yumda imaga isega su tadagi wakhalda kapalawba tawduna khanglibase yenglaga tada ngasigidi yumda hanbiru aduga marakta ibani unasikwa masimadi tadana yabiyo tadana uningba matamda thaza haini hekta kauru ai adum lakani aduga aina uningba matamdadi adum lakani ko phari chalo asumna loyabu nonghek ngalakpaga thadokre loya yumna sanglakpada mayam tindu leirami tharikna loyabu he ubada ichegi bungo asi haitun senthokuna mokpabu kolaga kappi nangna toisi kaino ha nangnai khoibu asuk yana wahalibasi karigino hayo loya khumdi madi ingak ngaklabani tawramlibudu ubada ma wakhaldu me tade na trang putrangni
natrang putrang amagi mawngda ma lairibani. Tharik na loya pusilaktuna manggolda phamhali. Mayamsu ingak-ngakna yengnay Sakhi na kaplaga. Magi loya, nang ni ima da natana mayam pumnamag wahali. Nang nataribisibu karino, hayo. Nang kaisalwi, nang halagtabada ay ko'y kari oirangani haybasi nang khandabra. Ha? Adun na tawkitra nang, adun na tawkitro. Mayam na kaday sa lubano haydat hanglay. Masin na sumama na suhanglay. Loya wakaldi, thazagi wakalda adum laybanina. Ayro, thaza ko'y da sa lubani. Mayam na punga ngagkri, kiruk-kiruk yang naragalay. Tharik na. Kari thaza hayba. Kanano thaza haydi. Nang di nung mata, namana matinaba suudi. Aduga nupitinaba suudi. Aduga thaza haysibu kanano siyang na hay. As, adubaw kang draboy siya. Thaza haydi, masak mataw yang pazabi, layambi mambi malaybudo. Sakhi, sing na ba henggalay, asing magkangdok lagi kanduna. Imagi loya, sing na hay. Thaza haydo, kahit laybano, kanagi masan. As ima, nang sungaw mo yawri. Thaza hayba na pizya, maral matum yam na payo mini. Mo'y gilay kay do, kupazam ni, ying magipian ba naiti. Manan na, engoda silga mayang pizza. Aduga, ay ni, saning mo yam, loy na pizza yi. Mana, sumay na hayba na engoda. Kari hayba. Maga lay rasi, sakra no hayba. Koy sida, wan lay gada bagi saruk, maga nungay lay si. Ay yawa da pam da lehaloy sini. Ima, ay thaza mo so'y law gani. Hayeng mo, magi manang tala uhay, ay satuy. Asi hayram laga, loya imong da sangkri, Sakhi na. Tharik, loyagi mataw siya, hanaga manati. Mana haribu wasinadi, ma layok na baso at oy gani. Nuhong masunata na, karamba nupi na mayumda, nupalekhan gani. Aduga, ay naghangsabada, ay ko'y ganak na nalayriba kulsida, thasa kaubi o atalayba tadi. Mayamso, tadi udi hay na haynari, layrik na hayri. Sakhiya, hausikti, nasaso halaklaban na, ay ko'y susat na batawragin. Nasano pasi, amay batusoda, amuktang yengtuup, mawang nga matawi ko. Asum na mayam sa nagri, Sakhi ka Tharika, imong nasanglakpada. Loya, asum na ngang do layrami. Loya, atomi ka warisa na ribani. Loya gi mamita, atomi bu uhalibani. Aduga, Sakhi ka Tharika di, atomi ubanate, mabaningak ni yengi, marumduda. Haza, nangoy buta siya manusibrane. Ay ba, kayo na paano sibo? Nang manusibagi na tro, ay na nanagtala isibo. Hoy bunga, ay din niya, nang buudyadi, laibang ngamdi, adugi laiba. Loya no laga, miss. Ay su, nang bayam nusi. Aduga, ikaw yung aman mo siya, si lainiti. Nogi pazamang pamdudoy na ay lainiti. Asum na, loya na wari sabdo uraga, Sakhi na luwan na. Hay, Tharik, loya si soydre. Lahay ok na ritaw risi. Yengo, matom ta pangang-tangang lisi. Amusuno initaw risi. Ima, ko'y si lainiti kay suhayri. Ato na so'y na pugi batari. Kanadi ima, amay bang kauraga, yeng nagtaw si. Asum na, mamamasa na murum-murum son bado at unbi na taragto na. Tadaloya, ibanin sana rin wari siya. Noy gi imaga, isiga na lumlaga tadan layrami. Ato na isa lagi, nang hore na midang wayram, asiko dat hulaw ko. Ato ka mo unarasi, ay sali, hayong. Asum na ito umisakra matong, loya, pamong da tuminatum thakri. Tharik, may dozo kaugisa luba, dozo di layramdre. Kahit ano, lay kurumusat ki, nung manini halatloy hay na hay do na mamada tampi. As, ado di, karamahin taong ni tawrisi niya. Manata na, kanamta asigo mo si hay taba niya. Asum na, mamamasa wakalwana tumasaba kangda na, amay ba ngay na loyabo, ay hinlong tilkak na sinarami. Loya, nung manong-magi, soyrolon masumhen galay. Ngayak ta tuminalayti, thaza-thaza hay da na pang suna-suni. Mirak narak talak yeng laga sat ki hekta tawi. Aying sungihag tumi aduga among saugat to na soyron hekta luwani. Mana ngang libudo yeng bada soyron ni kan bagi wani. Madi atomi ki wari sari bani. Loya siya na bada Sakhi ki mamamasa awaba hay bado oiri. Nung maginumit ni amay ba dozo lang to na lay kurum na bahay dan tawri. Dozo na. Kaday-kaday angang do mapanda puturo. Tada wasay do busurabro amuta yeng biyo. Suri-suri. Tharik na loya putok to na amay bagi managta pamhali. Dozo na. Kari kamay tawnoy biyama, magi matawsi, hayo taki. Sakhi na wari pumali dun tahali. Hari ba dun na di? Masi, heloy na tana, atay oy-oy. Mana sa liba singdugi. Mado, heloy sana pamni madudi.
ꯃꯤ ꯀꯌꯥ ꯑꯃ ꯃꯗꯨꯗ ꯆꯠꯂꯨꯕꯗ ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤꯅꯦ꯫ ꯍꯦꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯑꯃ ꯌꯥꯎꯏ꯫ ꯃꯥꯅꯤ, ꯄꯥꯈꯪ ꯃꯆꯥ ꯃꯁꯛ ꯐꯖꯕ ꯍꯦꯛ ꯎꯕꯗ ꯃꯥꯅ ꯍꯦꯛꯇ ꯐꯥꯗꯧꯒꯤ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯑꯃꯥꯏꯕꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯨꯗ ꯂꯣꯌꯥ ꯊꯥꯖ ꯊꯥꯖ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯏ꯫ ꯅꯠꯇꯦ, ꯃꯥꯅ ꯊꯥꯖ ꯊꯥꯖ ꯍꯥꯏꯔꯤꯕꯁꯤꯕꯨ ꯊꯥꯖ ꯀꯧꯕꯤ ꯑꯃꯒ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤꯅꯣꯗꯣ ꯑꯣꯖꯥ ꯃꯥꯏꯕ, ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯃꯃꯥꯟꯅꯕ ꯑꯝꯇ ꯇꯤꯟꯅꯕ ꯅꯠꯇꯦ꯫ ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯅꯣꯏ ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯧꯀꯣ꯫ ꯑꯩꯅ ꯈꯨꯔꯨꯝꯕ ꯍꯧꯔꯛꯄꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯦꯛꯇ ꯆꯦꯟꯈꯤꯗꯣꯏꯅꯤ꯫ ꯃꯗꯨ ꯅꯣꯏꯅ ꯐꯥꯒꯗꯕꯅꯤ, ꯆꯠꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯣ ꯖꯣꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯑꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯑꯇꯣꯝꯕꯤ ꯂꯥꯛꯇꯨꯅ ꯗꯣꯖꯣꯒ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯍꯩ ꯑꯇꯣꯝꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃ ꯈꯛꯇꯪ ꯌꯥꯎꯖꯕꯁꯤꯕꯨ ꯅꯪꯅ ꯅꯪꯒꯤ ꯑꯣꯏꯅ ꯄꯨꯗꯨꯒꯤ ꯍꯣꯠꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯃꯥ ꯄꯨꯈ꯭ꯔꯕꯗꯤ ꯃꯃꯥꯒ ꯃꯆꯦꯒꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯑꯩ ꯂꯝꯀꯦꯠꯄꯤ, ꯅꯪ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤꯀꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯍꯦꯂꯣꯏ ꯅꯣꯏꯒ ꯇꯥꯏꯕꯪ ꯃꯤꯒ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯌꯥꯗꯦ ꯍꯥꯏꯗꯅ? ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯎꯁꯤꯠꯇꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯎꯕ ꯌꯥꯗꯦ, ꯅꯪꯅ ꯍꯦꯛꯇ ꯐꯥꯗꯨꯒꯤ ꯍꯣꯠꯅꯔꯤꯁꯤ? ꯅꯪ ꯑꯩꯒꯤ ꯇꯔꯦꯟ ꯃꯁꯥꯁꯤ ꯀꯤꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? ꯇꯖꯣ ꯍꯥꯏꯕ, ꯃꯥꯏꯕ, ꯍꯩꯕꯤ ꯑꯈꯣꯏꯕ ꯃꯥꯟꯕ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯍꯦꯛ ꯀꯦꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯨꯄꯥ ꯑꯝꯇ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ, ꯅꯪꯅ ꯍꯦꯛꯇ ꯊꯨꯒꯥꯏ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯦ ꯅꯪ ꯀꯜꯂꯛꯄ꯭ꯔꯥ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯑꯩ ꯅꯪꯅ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯔꯕꯁꯨ ꯅꯣꯏ ꯂꯥꯌꯥ ꯃꯔꯛꯇꯒꯤ ꯈꯜꯂꯨ꯫ ꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯅꯦ, ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯔꯣꯏꯅꯦ꯫ ꯇꯜꯂꯤ ꯀꯩꯁꯨ꯫ ꯂꯥꯌꯥ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯥꯏ ꯄꯥꯈꯪꯁꯤꯡ ꯑꯁꯤꯗꯤ ꯃꯁꯛ ꯑꯝꯇ ꯐꯖꯗꯦ, ꯍꯤꯡꯁꯥꯕ ꯃꯥꯟꯕ ꯉꯥꯛꯇ꯫ ꯑꯩꯗꯤ ꯂꯣꯌꯥꯕꯨ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯥꯏꯕ ꯍꯩꯕꯤ ꯃꯥꯟꯕ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯇꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯤ ꯑꯩꯒ ꯀꯣꯏꯕ ꯆꯠꯀꯗꯧꯔꯕ ꯂꯣꯌꯥꯁꯦ ꯅꯪꯅ ꯑꯗꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯥꯝ ꯊꯨꯅ ꯊꯥꯗꯧꯔꯣ ꯍꯥꯏꯁꯤꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯥꯏꯕ ꯅꯪꯁꯨ ꯌꯥꯎꯅ ꯊꯠꯀꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ꯫ ꯏꯁ, ꯀꯌꯥꯗ ꯎꯁꯤꯠꯈꯤꯗ꯭ꯔꯕꯅꯣꯅꯦ꯫ ꯑꯩꯁꯨ ꯌꯥꯎꯅ ꯊꯠꯀꯅꯤ ꯀꯥꯏꯅ? ꯐꯩ ꯐꯩ, ꯑꯗꯨꯗꯤ ꯅꯪꯅ ꯉꯝꯃꯦ ꯐꯔꯦ, ꯑꯩꯅ ꯉꯝꯃꯦ ꯐꯔꯦ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯇꯣꯝꯕꯤ ꯑꯃꯥꯏꯕꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯁꯥꯎꯕꯤꯅꯨ ꯁꯥꯎꯕꯤꯅꯨ꯫ ꯑꯩꯅ ꯁꯨꯝ ꯁꯥꯎꯅꯤꯡꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯕꯅꯤ꯫ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯄꯣꯟꯇꯦꯗ꯫ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯤꯖꯒꯦ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯝꯃꯤ? ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ꯫ ꯑꯁ, ꯆꯥꯅꯤꯡꯕ ꯅꯠꯇꯦ, ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ? ꯑꯩꯅ ꯌꯥꯔꯣꯏꯗꯕꯗꯤ ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯄꯤꯕ ꯉꯝꯃꯣꯏꯀꯣ꯫ ꯑꯣꯖꯥꯅ ꯄꯤꯒꯦ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯄꯤꯕ ꯌꯥꯕ ꯄꯣꯠꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯕꯨ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯍꯥꯟꯅꯒꯤ ꯅꯍꯥꯟ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯣꯖꯥꯗ ꯑꯩ ꯚꯤꯈ꯭ꯌꯥ ꯑꯣꯏꯅ ꯅꯤꯖꯒꯦ꯫ ꯇꯥ ꯂꯣꯌꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ꯫ ꯏꯌꯥ, ꯃꯁꯤ ꯃꯇꯣꯏꯅꯔꯦꯁꯦ꯫ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ꯫ ꯐꯔꯦ, ꯍꯧꯖꯤꯛ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯪ ꯂꯣꯌꯥ ꯅꯠꯇꯕ ꯅꯪꯅ ꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ, ꯑꯗꯨꯒ ꯅꯪ ꯆꯠꯈꯤꯅꯕ ꯇꯧ꯫ ꯑꯩꯗꯤ ꯁꯨꯆꯠ ꯆꯠꯂꯣꯏ, ꯂꯣꯌꯥ ꯄꯤꯗ꯭ꯔꯤ ꯃꯈꯩ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯈꯥꯡꯉꯨꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯅ ꯇꯥꯏꯔꯦꯟ ꯃꯅꯥꯗꯨ ꯄꯥꯏꯔꯒ, ꯍꯦ ꯍꯦꯂꯣꯏ ꯀꯧꯕꯤ ꯂꯩꯔꯦꯝꯕꯤ, ꯈꯣꯌꯨꯝ ꯑꯣꯏꯕ ꯅꯣꯏꯒ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯅꯣꯏꯒ ꯑꯩꯈꯣꯏꯒꯒꯤ ꯃꯔꯛꯇ ꯁꯛ ꯎꯗꯕ ꯄꯜ ꯑꯃꯅ ꯈꯥꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯊꯨꯒꯥꯏꯔꯒ ꯇꯥꯏꯕꯪ ꯑꯣꯏꯕ ꯂꯣꯌꯥꯕꯨ ꯐꯥꯒꯦ ꯈꯜꯂꯕꯗꯤ ꯃꯗꯨꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯕ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯌꯥꯡꯀꯣꯛꯁꯤꯗ ꯑꯩꯅ ꯍꯥꯞꯂꯤ ꯃꯌꯥꯝꯁꯤ ꯆꯥꯔꯒ ꯅꯥꯇꯦꯐꯝꯗ ꯇꯦꯛꯈ꯭ꯔꯣ, ꯅꯥꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ꯫ ꯂꯝ ꯍꯦꯜꯂꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯖꯈꯤꯗꯅꯤ꯫ ꯍꯩ ꯍꯌꯥ ꯍꯦ, ꯒꯨꯔꯨꯒꯤ ꯌꯊꯛꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯃꯥꯏꯕꯅ ꯇꯥꯏꯔꯦꯟ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯀꯟꯕ ꯍꯧꯔꯛꯏ꯫ ꯅꯪ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔ ꯍꯥꯏꯌꯨ? ꯆꯠꯂꯣ, ꯅꯣꯏꯁꯨ ꯂꯩꯔꯕꯛꯇ ꯂꯩꯔꯨꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯏꯆꯥꯛ ꯏꯔꯦꯜ ꯇꯥꯜꯍꯧꯔꯒꯦ꯫ ꯑꯃꯨꯛ ꯍꯟꯅ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯠꯅꯔꯒꯨꯝꯁꯤ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯀꯜꯂꯛꯄꯗ ꯑꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯇꯣꯝꯕꯤ ꯈꯥꯡꯕ ꯉꯝꯖꯗ꯭ꯔꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯅꯥꯏ ꯀꯜꯂꯛꯀꯅꯣ, ꯅꯥꯏ ꯍꯥꯏꯕꯅꯤ꯫ ꯅꯪ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔ? ꯑꯌꯣ, ꯃꯥꯏꯕ, ꯅꯥꯏ ꯍꯥꯏꯕꯅꯤ꯫ ꯏꯃꯥ, ꯃꯥꯏꯕ ꯁꯛꯊꯤꯕ, ꯅꯪꯕꯨ ꯑꯁ ꯇꯥꯒꯌꯥ, ꯀꯩꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ? ꯑꯩꯕꯨ ꯀꯜꯂꯣ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯏꯁ, ꯑꯩꯕꯨ ꯀꯜꯂꯨ ꯀꯥꯏꯅ? ꯍꯩ, ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯅꯤ ꯅꯪ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯊ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯅ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯄꯤꯔꯁꯤ ꯐꯥꯎꯕꯗ ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯗꯤ ꯈꯪꯉꯨ ꯅꯪ ꯈꯥꯡꯉꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯅ ꯃꯟꯇ꯭ꯔ ꯑꯃꯃꯨꯛ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯑꯇꯣꯝꯕꯤ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯞꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯑꯝꯇ ꯆꯥꯖꯅꯤꯡꯗꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯗꯨꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯩꯅꯣ ꯍꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ꯫ ꯑꯁ, ꯁꯤꯕꯨ ꯑꯍꯥꯎꯕ ꯑꯝꯇꯁꯨ ꯌꯥꯎꯗꯦ, ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤꯒꯦ? ꯑꯩꯅ ꯆꯥꯅꯤꯡꯕꯗꯤꯅꯦ, ꯍꯩꯕꯤ ꯃꯅꯥꯒꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ꯫ ꯃꯗꯨ ꯆꯥꯔꯒ ꯑꯩ ꯆꯠꯆꯔꯒꯦ, ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯍꯧꯖꯤꯛꯇ ꯅꯔꯣꯜ ꯂꯣꯜꯂꯛꯏ? ꯑꯁꯨꯝꯅ
ꯍꯩꯕꯤ ꯃꯅꯥꯒꯤ ꯁꯤꯡꯖꯨ ꯁꯨꯔꯒ ꯍꯥꯞꯂꯦ ꯑꯗꯨꯒ ꯃꯥꯏꯕꯅ ꯊꯣꯡꯒꯥꯜꯗ ꯄꯨꯊꯣꯛꯂꯒ ꯊꯥꯗꯣꯛꯂꯦ ꯍꯩꯕꯤ ꯃꯅꯥꯒꯤ ꯁꯤꯡꯖꯨꯗꯨ ꯄꯦꯟꯅ ꯆꯥꯔꯕ ꯇꯨꯡꯗ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯁꯛꯊꯤꯕ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯀꯌꯥ ꯁꯨꯔꯦ ꯊꯨꯒꯥꯏꯔꯤꯁꯦ ꯉꯁꯤꯁꯨ ꯅꯪꯅ ꯉꯝꯂꯦꯗꯅ ꯃꯊꯪꯗꯤ ꯈꯪꯅꯤ ꯌꯦꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯂꯣꯌꯥꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯀꯞꯂꯒ ꯂꯣꯌꯥ ꯑꯩꯅ ꯅꯪꯕꯨ ꯑꯩꯇꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯐꯠꯇꯕꯁꯤꯅ ꯏꯕꯥꯅꯤ ꯈꯥꯏꯗꯣꯛꯅꯕꯤꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯊꯪ ꯃꯄꯣꯛꯇ ꯑꯃꯨꯛ ꯏꯕꯥꯅꯤ ꯊꯨꯡꯅꯕ ꯑꯣꯏꯁꯤꯀꯣ ꯌꯥ ꯃꯁꯤ ꯅꯪ ꯆꯠꯇ꯭ꯔꯦ ꯀꯌꯥꯗꯅꯣ ꯃꯊꯪ ꯃꯄꯣꯛ ꯀꯥꯏꯅ ꯑꯁꯨꯝꯅ ꯙꯞ ꯇꯧꯔꯛꯏ ꯑꯩ ꯆꯠꯂꯒꯦꯕ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕꯅ ꯑꯇꯣꯝꯕꯤ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯣꯌꯥꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯩꯅ ꯇꯥꯟꯈ꯭ꯔꯕꯅꯤ ꯐꯔꯅꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯁꯥꯈꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯅ ꯍꯣꯠꯅꯕꯤꯗꯅ ꯏꯆꯥꯁꯦ ꯐꯥꯕ ꯑꯣꯏꯖꯔꯒꯦ ꯍꯦꯂꯣꯏ ꯃꯣꯏꯅ ꯃꯥꯏꯕ ꯑꯩꯈꯣꯏꯗ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦꯗ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯆꯜꯁꯤꯗꯤ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯑꯃꯥꯏꯕꯒꯤ ꯑꯋꯥꯃꯟ ꯀꯠꯂꯕ ꯇꯨꯡꯗ ꯑꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯦ ꯁꯥꯈꯤꯅ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯩꯁꯤꯕꯣ ꯅꯠꯇꯦ ꯑꯩ ꯁꯟ ꯁꯦꯟꯕ ꯊꯦꯡꯂꯅꯤ ꯏꯆꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯊꯥꯔꯤꯛꯅ ꯍꯦ ꯅꯪ ꯁꯟ ꯁꯦꯟꯕ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯂꯣꯌꯥꯕꯨ ꯁꯟ ꯁꯦꯟꯕ ꯆꯠꯄ ꯊꯤꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯒ ꯃꯃꯥꯒ ꯃꯆꯦꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ